ꯄꯤꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯁꯤꯡꯕꯨ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯖꯣꯕ ꯀꯥꯔꯗꯀꯤ ꯃꯤꯡꯗ ꯖꯣꯕ ꯀꯥꯔꯗꯀꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯄꯟꯆꯥꯌꯠ ꯃꯤꯈꯜꯗ ꯁꯦꯜ ꯌꯥꯝꯅ ꯊꯥꯗꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯂꯕꯁꯤꯡ ꯍꯧꯖꯤꯛ ꯗꯁꯥ ꯇꯥꯕ ꯌꯥꯎꯔꯦ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯩꯈꯥꯉꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯠꯄꯗꯒꯤ ISTV ꯄ꯭ꯔꯣꯖꯦꯛ 5ꯅ ꯄꯤꯐꯝ ꯊꯣꯛꯄ ꯏꯁꯤꯡ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔꯅ ꯍꯥꯏꯈ꯭ꯔꯦ ꯑꯃꯗꯤ ꯅꯦꯔꯣꯀꯥ ꯁꯉꯥꯐꯝꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯄꯣꯁꯠ ꯀ꯭ꯂꯕꯄꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ 7 ꯁꯨꯕ ꯁ꯭ꯇꯦꯠ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯈ꯭ꯔꯦ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯖꯣꯕ ꯀꯥꯔꯗꯀꯤ ꯃꯤꯡꯗ ꯖꯣꯕ ꯀꯥꯔꯗꯀꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯄꯟꯆꯥꯌꯠ ꯃꯤꯈꯜꯗ ꯁꯦꯜ ꯌꯥꯝꯅ ꯊꯥꯗꯗꯨꯅ ꯃꯥꯏ ꯄꯥꯛꯂꯛꯂꯕꯁꯤꯡ ꯍꯧꯖꯤꯛ ꯗꯁꯥ ꯇꯥꯕ ꯌꯥꯎꯔꯦ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯩꯈꯥꯉꯝꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯔꯨꯔꯦꯜ ꯗꯦꯚꯂꯞꯃꯦꯟꯠ ꯑꯦꯟड ꯄꯟꯆꯥꯌती ꯔꯥꯖꯀꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨनिꯌꯟꯅ ꯁꯤꯟꯗꯨꯅ ꯅꯨꯃꯤꯠ 2 ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯋꯥꯔꯛꯁꯣꯞ ꯑꯃ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯄꯟꯆꯥꯌती ꯔꯥꯖ ꯁꯤꯁꯇꯦꯝ ꯃꯄꯥꯡꯒꯜ ꯀꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯦꯗꯤꯌꯥꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯊꯤꯝꯗ ꯍꯣꯇꯦꯜ ꯀ꯭ꯂꯥꯁꯤꯛꯇ ꯄꯥꯡꯊꯣꯛꯄ ꯋꯥꯔꯛꯁꯣꯞ ꯑꯗꯨ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯄ꯭रिꯟꯁꯤꯄꯜ सेक्रेटरी JC रामथांगा स्टीयरिंग कमिटी NER विजन 2020 की फोरम मेंबर प्रोफेसर N मोहेंद्रो अमदी आमजुगी प्रेसिडेंट वांगखेमचा सेमजाइना सरुया के हौजिक रूरल डेवलपमेंट एंड पंचायती राज की मखादा लेरिबा फंक्शनरी सिंह असि मपुंगफाना थबक तौहंदुना मिहुत ओइरबा सिंगना पुक्चेल सेंगना थबक तौब चंगी चौखटपगी युमफम असि डिपार्टमेंट असिना ओइगनि हाइना प्रोफेसर M मोहेंद्रो ना फोंदोके पंचायत लेवल असिदा रिसोर्स अयाम्ब लई मसिदा इंक्लूसिव ग्रोथ लेना होनसी एखोइना थेंगनरिबा तोंगान तोंगानबा प्रॉब्लम कया असि मीडिया की खुथांगदा फोंदोक्तुना खननैनबा मथौ ताई हाइकी आमजुगी प्रेसिडेंट सेमजाइना खुंगंग चौखटहनगे हाइरबदी पंचायती राज इंस्टीट्यूशन सिंह चौखटहनबा चंगी मसिदा मीडिया की थौदांग तंगाई फदबदगी असिगुंबा वर्कशॉप असि पांगथोपनी सरकार की मशीनरी सिंह अमदी रिप्रेजेंटेटिव सिंहनसु मथौ फजना तौरबदी चौखटकनी फोंदोके EDC member bombayum de lebang amde function tobang amde panchayat ki member sing adagi jira parishad mayam punamak che mayum tumang amde nimit khuni paper da ai iran karino haibra khoi haptra khoi government da akhoi adu khangali aduna sigi magede su khoi honorable deputy CM gi miyeng chingchin nangi miyam gi mit oiriba khoi panchayat ki digi laiba akhoi pradhan member sing jira parishad sing adakshak sing adagi hoi dis kaung dagi member sing mayam punamak thakoi na सोनगी लांदाराई मैम पुनम मसागी फंक्शन तौबंग गमदरब होने मैम पुनम से मसी कमाई थोड़ी हैबदु कोई निगनहनिंगे डिप्यूटी चीफ मिनिस्टर गैखांगमना मखाताना फोंदोखिबदा लुपा लाख लाख थादरुरगा कारकप प्रधान मेंबर अमदी अते पंचायत की मिहुसिंग ममांगी टर्मदा फंगनखिबा सेल अदुगा यंगनबदा हंदकी टर्मददी मकोइना फंगनी हाइना खनरबा सेनफम अदु यौना फंगदबदगी निंगबा काइनरे पंचायत अमदी विलेज लेवल इंस्टीट्यूशन सिंग मपांगल कलहलबदी हेना चौखटपा मणिपुर ओइगनी एखोइ पुमनमके असोइबा लैनी मसी खंगना असोइबसिंग अदु चुमथोकनरगा अफबा लंबीदा खोंग थांगजिनसे भारत सरकार की मखादा थादरलिबा स्कीम अमदी प्रोग्राम कया असि हौजिक ग्राउंड लेवल दा येंबदा चादा हुमुद्रा मपुंगफाना थबक तौबगी ममी ताद्री मसी पुक्चेल सेंगना थबक तौबा वाटपदगिनी NREGS लापदगी नुपी सिंह थबक सुनिंबगी चांग यामना हंथरे हाइकी चौकटपगी चंदा लंबी सिदा कंपटीशन जब तौर पकांसा वर्ल्ड लेवल से यवरकबा मणिपुर से सुमदगी मेबदा यवरकना बकन्न खोंजांग खोंजेन से चिनचिले मसीगी इसिंग इसाउदुना साइक्लोन लाखदैबा वेट पसिदा एक्वेशना अखोइबो तावरा अदाइदनो हुमदोखिगद्रा नतगला एविशन सिदा कोइ विस्टैंड तो बंगमगा मदिगी कानबदो लोगंगमद्रा ngamudra haise akai punama hojikti introspect to changi examine to changi masi fajar to hoda utara de saukat pa hai saukat pa nan ko sidal सेमजिन साजनबा वाटपदगी हौजिक सिजिनरिबा ISTV की प्रोजेक्ट 5ना पीफम थोपा इसिंगी चांग चादा तरा 5दगी हेना पीबा ngamdre haina डिपार्टमेंट असिगी चीफ इंजीनियर इंद्रमणि नंगसी होटल आनंद कॉन्टिनेंटल द पांगथोपा DPR सेमबगी ऑफिसर सिंगी ट्रेनिंग प्रोग्राम हौदोपगी थरमदा फोंदोक्रे नॉर्थ ईस्टर्न रीजनल इंस्टीट्यूट ऑफ वाटर एंड लैंड मैनेजमेंट नेरीवालमना सिंधुना पांगथोपा डिटेल प्रोजेक्ट रिपोर्ट DPR साबगी नुमित इनि चथगदबा हौदोपगी थरमदा ISTV की चीफ इंजीनियर TS इंद्रमणि कॉमन
Area Development Authority Kadagi Assistant Chief Engineer K. Manoranjan, Neriwalamgi Professor Dr. V.C. Nath, Dr. A.C. Devnath Nachungba Official Kyana Saryaki, Indramani na Makataraduna Manipurda Itay Lokong Pinabagi Pandamda ISTV na Project Nipan Pakatpagi Manungda Mangaloiduna Tabak Haure, Projection under the Segmai Beres Project, Infal Beres Project, Loktak Lift Irrigation Project, Kopum Dam Project, Amasung, Sengda Multipurpose Project ni. Hariba project sing asina lofam hectare lising nifugo humdoi dasmik taruk marida pigani haina panaramba adu subnatangi hectare taruk dasmik mga khaktamag ising pidi ising pibagi chang hantaraliba asi project sing asi ningtina semjin sajin ba wat padagini housing sembat sagaliba khuga project thawal project amadi dolai thabi project loiraba matungda chakpi jiri irrigation project iril project amasung sekmai project na ahenba low hectare lising nifu mga dasmik mapan ahumda ising pinaba pandam thamli haike 43.64,000 hectares it has been reduced to now 6.55,000 hectares. Why? It's a big portion, and this portion is all the time and very oftenly and frequently used to us by the ministry during the plan discussion in the planning commission as well, and every meeting in the ministry. So this considered portion is nothing, but because of the operation and maintenance, we cannot just operate the thing and subject to the available of the debt fund. Therefore, I have on behalf of the department, we have requested many times to the ministry to give some place the funding under the AIBP. Hokiba October gi tang nipan gi numida waram pung taruk lom taba matamda wangjing wangkai lai kuram lairakta sangay infam yungfo bazar dagi BDF oiba Muhammad Abuja laikidabagi matangda Thawbal Police na miyoy fazan kiba adu condition amata yaudana thadogada haina ngasi ahing nungyay dagi Thawbal district da matam kaktana ban kaukre fazan kiba miyoy sing thado haiduna ngasi masingyam laba miyam na Thawbal Police tamna dabi tauduna khongjang jangsin bada police na miyam adu laksina na buhona duna tear gas kapada miyoy taret aso apanang lehari Amarom da miyoy ahum fazan kiba asigi matangda ngasi Manipur Press Club ta pawgi mifam ama pangtokre pawgi mifam aduda All Wangjing Development Organization gi advisor El Inaucha na haikibada laikai asida leiba sanasam Brazamani gi thongal da thamba cycle ama Muhammad Abuja na thorokpa motorcycle amagi maning da haptuna pukibadagi Brazamani na cycle hurang krehaina lawbada miyamna fubada Abuja laikidabani Thawbal Police na thawdo asigi matangda bichang mikhai naiba mong da thabak torokpa yaningde matam kaktana Thawbal district da sathagadoriba ban asida tholokpa afafatagi daita masa na pujagadabani haike Sumaina asan milen naiba police ki thong ya authority jing thong mase koi pejade sabchana machine mai ta koi khung changching ngani loina la sum ba thong sina mar kanga Manipur ki praja khudamuna Manipur police se thajadabani sine koi na apung da mayam da message pini ni se thongthin ki pung tor phawgi manungda hariba mioi singsi condition amapawba yauna thadok taba targadi ngasi gi nongyai dagi di ekoi wa Thawbal district si akoi janai strike matam kattaba janai strike kaurane abai ko Joint Committee ILPS na lamdam asida ILP chana halu haiduna changsileba khongjang gi sarugama oina ngasi wangkai ayang palida Joint Committee on Non-Manipuri Survey ka kusamna duna mitop khandongna ba verification pangthokre khongjang asida lekai gi mera paibi amadi club singna mapungfana mateng pangki survey asida Bengali ama Bamon nupi loduna Bamon gi yumnak onduna Khetragaw Kendra gi voter list chalamba thengnarakhi Bengali amanasu maitei onjage haiduna local club amadi mera paibi singda cherol Tharakuna Leramba Thengnarakhi Thaudok Sing asidagi Joint Committee na State Government ta athuba matamda ILP chana hanbagi tangai fadaba adu thamlakli asiguma sing asi mawong tana government na uduna thabak paikar haudrabadi masina achowa jamamnaba kaya yelawmi singda tholakani hairi Tagyal da laiba marol thoktaba amadi na tadraba singi mahisang amadi mamit udraba singi mahisang singi nifu suba amadi nifu matoi suba mapok kumon thorom ngasi tagyal da laiba Idle Blind School tagyal da pangthokre thorom asida Social Welfare Minister A.K. Mirabai MLA Olandoni Principal Secretary Social Welfare S.K. Dev Burma Social Welfare gi Joint Secretary S. Rupachandra Science and Technology gi Director Uttam Chan amadi Social Welfare gi Director Rangita Balisu Saruyaki
Tharomga mari lenana mahiloisang asigi class 10 gi parikyada mark wangna fanglakuna mai paklaba mahiri singda sel oina lupa lising mga amadi lupa lising ahum piduna pungning thawatki MLA Olandoni na mama mapasingna machabu mimanandre haiduna thawaidaba tawbiganu makhoi projection na ngak senbiu masagi fibamda kari amata soidraba mioi amana tawbangamdaba kaya adu mimanandraba makoina tawbangamdi haibasi pumnamakna khangjin minasi haiki Minister AK Mirabaina mimanandraba singi haitoi singthoiba khudingmak pangthokpa yaba mafam ama tha anigi manungda saragani haukiba chahi ani makhairom asida mimanandraba singi damakta piramba scheme sing matamga chunaba mawngda semdoktuna fangale financial benefit scheme oina amuktang da lupa lising kuntra piramba adu humfuda hengale mimanandraba masel launa leinaba matamda piba senfam adu hana lupa lising kun piramba adu lising kuntra da hengalagani social welfare da thabak changmada chada ahum makhoi damakta khaktuna thamli atai department sing da su chada ahum makhoi damakta khaktuna thamnana bache iduna khangan kre makhoi gi oiba sanafam amasu sanabaga mari leinaba ministry da che thakre makhoi da piramba unemployment allowance hana piramba chang adugi chang dagi wangkhana pire haike disability singi tonganba koi composite residence center ama hangbiu haibudu haujiki center na ayaba pirakle loinena complex asigi manungda leiba aikoi hana leiba building amada tha anigi manungda hauba yana ba yamna kanna honare masi aikoi repairing thuna toksale haraga matam chahi anigi woina aikoi hariba composite residence center ase masida temporarily haure haraga aikoi makha taba matam ga chana ba mongda hariba composite center residence center ase matam ga chana ba mongda aikoi kari construction na chingba ministry gi center makha da aikoi na chana ba gi damakta thorang tawi Jatkiba October gi tang taragi ayo pung taruk tagi lakleba December gi tang mapan gi ayo pung taruk fawba Imphal East District ki mafam singda CRPC gi dhara jamagani fumari gi makhada athingba thamle haina District Magistrate Imphal East thokpa cherol amana khangalali athingba sigi matung ina mioi manga dagi hena punba yaroi kanagumba singna chei nung amadi makhal amatagi khulai sing puthok pusin tawbi yaroi hairi miyam punga daba thabak thorom leirabadi mangjona mari leinaba singdagi ayaba logodabani haina cherol asina khangalali Jahi kuntra taruk chupna Manipuri chingmi tami punduna wakchingi kulumdoi pan bada pangthokuna lakliba puya mai thabagi ningsing thorom asida kanagumba amatana authority saduna wakai subirakna ba International Observation Committee of puya mai thabana phungdorali soibam lekai meri lektaleba mitei National Front kanglei park office ta pangthokiba pawi mifam amada wafamasi phungdokibani mifam asida ikop ke chairman RV Minthing Esdani mitei Moirang tem nau khomba meite em nau dalen khomba NG yumjak su sarya ke kwangang loisingna English mi chamapan humbudra dage mitei hingat hanana ba sagalakiba MNF na English mi chamapan humbudra nipan ge walking ge kulumdoi nipan banu mitage puya mai thakiba ge ningsing thoram leptana pangtotuna lakle sana konung utra sanglen ge maicho puren akoizam nodia chan amadi akhang ahegi paukta matung ina walking ge kulumdoi nipan bada apun basaktam sagana balup asina lon miyam khangandana mongban bada ningsing thoram pangthoke English mi chamapan humbudra mapanda kanglada miyam khangna phongna chingmi tami meite pangal konungi famnai ba kaya yauna thorom pangthoke jahi kuntra taruk lom ningsingduna drama sumang lila kaya miyam da utuna laklibani adubu lisang sina pangthorak liba thorom asida wakai suba modern maicho kaya tholokpa asi laibak thibani phongdona ki RV Minthing na Manipur da natana mapalam kaya yauna pangtholiba puya mai thabagi thorom asibu English ani subna nipan gi October mapanda seminar ama pangthotuna English ma Zatret kuntrani thoi meragi tarataret asibu puya mai thaki haina warep loduna ningsing thorom pangthoraki matam adu MNF ke luching purel oza akaba lekidaba chahi ani fadriba maramna tumina lekibani seminar aduda MNF su yauna naba wafam ama fawba sili langniba singna thamlakide wakchingi kulumdoi puya mai thakiba ningsing thorombu miyamda lana uhonana bohonaba laina lode authority saduna wakai subiraktanaba RV Minthingna makata ke Egoiki puya mai thabadu hokathale tangkhuliba shaitana assembly da pukhalaga masi tamdaba yaroi mitei ki me koi baya tangkhul ki me koi masi di ei ki me kumbani mitei ki me ka tu ei ki me ka tu mitei ki yaro tamga damni
assembly the pukal ka bill pass to be madu ki implementation kana na to akaw na to che akaw ga shaisa se ekoi ni itihas ta kaw tho hoi tabni ani se ei ki chati ki puya to kadai tale ki pai pu na yam hoi ki maman tang ba tu kai no hai pio karam mo parliament kana ki makha ka parliament kana na kai to rami puya na kai to puya na kai to wajik na ku kari na kai to lining thosha nam hi umang lai asi na kai to ka Manipur asi 1000 years parliament Manipur Meitei Association Bangalore na sinduna ngarang puya mai thakiba numit Black Day haina Bangalore da pangthokre tharam asida Dr. M Jivana resource person oidana puya mai thakibana hauzik oiriba Manipur gi fibam da piba chaitheng haibasida wangang ke loinana puya gi copy sing matau karamna Bangalore da pugada ge haibagi matang da su punna khana nei nakhi Mahiroi ki Look Manipuri Students Federation MSF ke tarataruk shiba mapo kumon tharong ngasi MD Hall da pangthokre tharom aduda amuko amadi amdo gi advisor ke T Rahman MSF ke Chief Advisor Laisram Lukoi Power Joint Students Coordination Committee ki Convener J.S. Premananda MSF ke President Case Sarasudin amadi Poirei Lemerol Merapaibi Apunba Manipur ki President L. Mem Chobi amadi Mahiroi yauna Civil Society ke agi miyoi saruya ke MSF ke website MSF Manipuri .org ko ba amasu president na hangdoke poirei lemerol gi memchobina mahirui singna state asigi achoba thodo wathok kaya da thodang kaya loduna lakli hauziki mahai tambagi mawong asiga matam amagi mahai tambagi mawong ga chawna khena ba lakli masida lairaba singi fibam kari oigani haike amuko gi advisor ke jirhamana hauzik inner line permit ke wafamasi sarkar asina thausadana leibagum tawre sarkar na miyam gi khanbiduna thabak paikhatbiu Manipur gi damak apunbagi wakhal sagat minaduna thabak tawminasi phongdokhe Hiyang nam by election da muscle power amadi money power na gari sukana ba prolwe haina Manipur Pradesh Trinamool Congress Party ki Vice President M Thoibana phongdokre moirang khom da leba party ki office ta pangthopa pawin mifam amada mahana makha taraduna party asigi MP ani laktuna Irom Chanu Sarmila unaduna Manipur dagi Armed Forces Special Power Sek lokthona ba parliament ta pukakani haina phongdolamba asi Congress ki national leader amatana asiguma wafam phongdolamba leitri amaromda ILP state government na irai laina chana hanbanga mi haina MP anina phongdolamba asisu achumani haike sarkar pairiba Congress na party asigi mirep Dr. Radheshyam ge thongal maktada miyam gi mifam pangthokpa amaromda Trinamool gi mifam pangthokpada police na athingba piba asi ngami haina tawba thawongni haike kendra se ge arara ko lamdam de ge lakpa meeting du yobjen na lakpa athen port pudna Radheshyam ge appa mangun la chew me amadu na ikhan khongdana ai khoi ki honorable Chief Minister yauna lambi da meeting to khilaga aso gari kya da blockade to khilaga police na commando sina chalan gi da bagi report me ama ai koi da pisha lakki ba Vice President M.I. Khana handaki mikal asida Congress amadi BJP na fanakana lauduna sukari sukana roi center da sarkar pairiba ND amadi Congress ki state sarkar asina miyam gi yafana ba karamba isuda mapungfana honari habasi hangbaya ba hangni haiki asima BJP na center da pandra le rakasu Irom Chanu Sarmala mari henaba authority amataga unakidi adugo AITC gi Mamta Banerjee na AITC ki post na lakpa matam dadi atai kanam unadri ngaida Irom Chanu Sarmala unaduna mahaki apamba ningba asigdamak hangkhibase AITC na Manipur prajabu thoini hena nungsi Manipur praja gi damak awawa masak munna khangbi Tamay amadi tawsemda Manipur government na analayang amadi lambi thongi batangda thawai driba asigi mayokta akan makhongjang Zeliarong Students Union Manipur na changsilagani hairi Pandonda leba union asigi office ta pangthopa pawin mifam amada State Secretary Sangru Gangmei na hawkhiba matam kharagi mamangda union ge tamay amasung tawsem area
Youth Club amadi Women Society na Dr. Leitaba amadi lambi thong fatabagi matangda mari lenaba minister singda memorandum piduna kangang trabasu kariguma wafam amata phongdoktana leiba asi yaringde hiramasi matangda union na ahal oiraba luchingba singyawna executive mifama mapangtotuna health minister amadi government ki mari lenaba myu singda dakshin serol ama pisilagani kariguma masida thabak oina pangtoraktrabadi akan bakhongjang changsilagani haiki pawgi mifam asida union ki chairman Kajan bo pamai saru yaki athu matanda tamai ga tawsim je moina yingsinradi akoi democratic form of agitation se Jalangrong areas tamai da natana akoi Jalangrong areas pumnamak akan ba changsilani haibi se akoi stand ne Mongbo hanba umang amadi life from kan balum na hokiba September mapandat lamdam asigi mipum tingna mongbo hanba life from that lai kurumna bohona bada karigi ating batham kibano habadu Mahabali Sebai na singdopam thoi haina Indigenous Peoples Association of Kanglei Park ipak ki cherol amana phungdorali mongbo hanba umang manung da leidiba kubam asida ningsingba thoktraba matamdagi ipa ipugi lai ni haidunu kurumduna lakli mongbo hanba amadi life from kan balum na mapa mapugi kubam da kurum janaba sinba asida Mahabali Sebai ki kanguna su Kantha Viraga Yanaba Mapura Haningi, Masina Lebawato Oiduna, Tana Tanaba Yaroi daba Maite Amadi Bamon Anigi Marakta Nushina Danabagi Mari Hulhanaba Hona Biganu Hairi. All Manipur Elementary School Teachers Association na Sarkar da matam sang na tanduna lakliba dabi sing taksiladuna wakan mipamama kay sampat lairenbi sangnay da pangtokre oja singi status kan gadabani oja sing na paiba from aduda pension chanahan gadabani oja singi punsi kallu haiba play card sing tetke Amistagi General Secretary C.A. Santa Kumar na achumba dabi sing asi fangriba pawa oja sing na khongjang changsing begaloina na mass court arrest relay hunger strike na chingba changsin na ba sem sare haike Singjamai Jingamakong Chongtham Lekaida Nauna Saba Radha Mandov Community Hall PhD Minister I Hemochandrana Sangakre Thoromaduda ISTV Network ke Hanagi President Kangemam Kulesor Ward number 16 ge Councillor Subhas Yauna Lekai ge Ahalaman Kyana Seruyaki Lupala Kunlom Changna Sakiba Community Hall Sangabagi Thoromaduda Maike Edongge Saknareba Mui Kyas Seruyaki Minister na Fongdoki Bada Miam gi Thabak Tobada Pukchel Sengna Thabak Toba Mathau Tai Achumba Asengba Thabak Tobana Prajana Yaba Amadi Isorna Chan Bahabadu Wegani Haiki. I know the Karita Kamo, a carpa award for Karita Tamamo, say Animakaino, Pano Honagani, say Animakaya Lagaki Pire, Tabak Shubiri Bato, William Mayama, Jen Sengivo, Mayami Tamoto, Madam Sana, Sinumai, my Wilson, Lady Mayasuna. I want the Tazava, I want the Nushibudo, Lady Vanina, and character the game. Hadati Kajitam di Madugi Kalava Habitat Matana Porapa Madugi Kodong Chavado Uwafan. But the Tonasu Lady, he knows the Tolkien. Eda school in Ladiba Kamge Idle High School Asigi Hoji class 3 ki 5 Fawba Mahiri Tambibagi Tabak Chathariba classroom home education department ki Yathang Haidu Nangarang Ayu Tugaira Madagi Mahiri Sing School da Mahi Tambala Pada Mahogi classroom Ledam Dabada Mahiri Kaya Kapna Kray Sarkar Githong Yaning Daba Fongdukuna Ngasi Mahiri Singna Makogi Tamfam Sang PU Haina Irang Haukre Mahiri Singna School Asigi Mamang Dawakan Mipam Chathabagaloina Kiamge Akoibada Pen Dabagi Kongchit Amasusat K School Gi Oja Mana Fungdropada Mahitamagi Tabak Chathariba School Asigi Classroom Home Ngami Matagum School Asida Kariguma Wafam Amata Piramdana Sidoki Basi Pende Education Minister na Hidamasida Miyang Changaningi Haiki Sem campus ta koi structure manaba institution ani lai base koi education Manipur education court ki matuina koi yazening de masi koi sarkar na koi ki akan miyang changbi haina koi maloina koi ki satra sing atuga koi ki staff sing the school managing committee ki maike de gi ngasi ki protest koi toksaba Anasian IM gi duchingba singna Prime Minister Narendra Modi ga unararoi haiba Media report amad loop asina yaki da bagaloina na atuba matamda Prime Minister Narendra Modi ga unana bagi thaurang leire hari Anasian IM gi myoising asina Prime Minister unaraba matungda formal oiba wari sanagani lobasigi chairman Isak Chishi amasung General Secretary Twingalan Muiva na luchingba myoi tarana sabakangbu asi India government na Jebau pirakpadagi September kunda New Delhi gi damag Dimapur thadokibani Arunachal Pradesh ta sagadoriba Divang amadi
Siang Dam asi awang nupuk lamdam gi miam da manghan takhan bayaba project ni haina North East Dialogue Forum gi Secretary U Nobokesor na fungdokre. Dam asigi matang da ngasi Center for Research and Advocacy Manipur Social Action Development Organization amasung North East Dialogue Forum na sinduna Manipur Press Club ta pangthokiba khanane neba mifam amada wafam asi fongdokibani mana makha taraduna awang nopo asi UR hagan ba mafam asida ajoba dam saba haibisi khudong thiningai ni Congress amadi BJP ani asi karisu khenaba leite makoina paikhaning project sing miam ge ayaba yawrabasu paikhali masi kanglok ki hanthana yengba miyenga chap manai haike sidega Congress ka BJP का खेना बकैन लेते मनुंदा मोइनो पुरान गदोबा मोइनो तोगदोबा में actually BJP ने सुन तोंगे अदुगा कांग्रेस ने सुन अदुना प्रजा को शोकदोबा में तो अदु यानी जाबसी प्रजा को ना लेपम बगान Handak ta katak ta pangthokiba Indian Theatre Olympiad International Theatre Festival da second B potsangbam na National Nityasri Award English ni taramari fanglali second B Uripok Sorbon Thingel dagi P Sasikanta amadi Sumita gi machanupi ni mahakna mamang da su competition kaya da saruk yaduna mana kaya laurakre Manipur Sarkar na artist singbusu mateng panghaningi hari Maitei irol iyek inat kanbalop hozai asamna lol amadi mayak chakonaba panamda maitei mayak tamiba hokre hozai gi Dhaninagar da pangthokiba tharom asida loop asigi Luchingpurel thaudam babatombi Mikal hozai gi Luchingpurel Dr. Karam Ibunghansu saruyaki Mahairoi kumangana numit tarani chathagadaba mayak tambiba asida saruk yari Tagyal United Progressive Organization Club Tagyal Khongmal amadi Integrated Ayush Hospital Urban Health Center singzamai anina khusamraduna Tagyal Khongmal amadi masigi akoibida laiba mahairoi amadi miyoi kaya lemna layengkre masigi matangda Dr. Salam Usad Sinhana ahal singda saru nabagi awaba mayuk nariba nupi angangda watpa amadi angang singda puk nabagi anaba kaya layengki haina fundoroli Angamba Disabled People Organization gi ahanba mapo kumon thorom ngasi Manipur Press Club ta pangthokre thorom asida Padma Shri Mingthol Fanglaba L Nabakesor Disability Commissioner L Ibomcha Angamba Disabled People Organization gi President PS Kripa amadi Rehabilitation Council of India gi Journal Coordinator L Ricky Namaroiba Musing oina sarugya ke PS Kripa na hakjang gi fibam soiba asi mioi aduna oining dunu oibanate makoibu miyamna matam pomna makta mating pangbigadabani haike Jahi tarutagi taranipan fawbui manung dalaiba mimanandraba angang simbu masa khangdopagi thorom ama ngasi Nambol Lairen High School da pangthokre SSA Bisnupurna State Health Society Manipur yauna atopa mari leinaba officials singa kusamnaduna pangthokiba thorom adugi matangda SSA Bisnupurgi District Program Manager Citizen Fondoropada mimanandraba angang simbu masa khangdolaba matungda makoigi darkar oibesing pinanaba amadi makoibu mahibesing tamhanduna maromdom hingjaba ngamnabagi panamda thabak asi paikapani haike Maklang bihu lokon bulai famlen oina sakhang binaba apokpa research center na government ki puning chingsili Manipur Press Club ta pangthopa pawgi miphamamada center asigi wangang loi H inauna Manipur gi mahurol ga tatna thana ba yadraba maklang bihu lokon bu government na ngasi fawba lai famlen oina sakhang daba asi laibak thibani haiki center asigi general secretary CS inauna government na tungi mirol gi khalaga lai famlen asi sakhang baga loina na semgat saga piu hari Indian Nauria Pulogi Matungina Makomase Atoy Bolai Polen Amani Haiduna Manipur Mianda Amadi Manipur Government Haikoina Masi Bolai Polen Ama Oina Sengat Piu Haiduna Apo Research Center Hikaitiki All Manipur Government Aided School Employees Coordinating Committee na makoigi phangpam thokpasing government na pibinaba wangang daba khongchat ama sakre Jingmerong dalaiba Travel Research Institute da mifam pangtoloba matong oja singna makoigi dabi taksinana ba Chief Minister amadi Education Minister unanaba lakpada Kanglapak mayada police na thingki Oja singa police singa mungnarakpadagi henba police laktuna oja manga khangatuna Chief Minister amadi Education Minister unaba chatlubada Mikhal ga mari leinana chatkibadagi unaba phanglakhide haina President L Premature na fondoraki It is good that post vacancy lega bahut option daga asing betul betul cabinet decision apa ya re ro talk re adu betul kena formal order su talk re adu department da bodagi DPC to bagi process do delay to dura le pasi thate ne pan su jare adu finance ki koi madu ma memo office memo no ma khana rani ki school ki employees indi high go rule si apply to ro high ba
वाफम अमा थममदगी हौजिक फावबा अखोई तरेट सुबा अखोई अनुबा पे रिविजन लाकदो बसिवदा अखोई हौजिक फावबा हाइरिबा 6 पे की रिविजन से अखोई द पिबिदबदगी अखोई अमा फावना अवाबो लासिंग असे मायोंगरी National Cooperative Union of India gi makhada Manipur State Cooperative Union na sinduna Scheduled Tribe amasung Scheduled Caste nupi singi numit mangani gi training ama Churachampur gi Vizang khulda haukre hautopugi tharomda Manipur State Cooperative Union gi President L Tompisak Union asigi CEO Y Ningthemba Board of Director Jan Kholal Haukib DCO M Selgang Kabui Susaryake Bisnupur Consumer Club Manipur na sinduna consumer singi awareness program ama CI College Bisnupur da pangthokre tharomasida college asigi principal L Mohandro Consumer Club Manipur gi President Arun Kumar DSO Bisnupur District Deven Susaria ke resource person oina Dr CS Narendra DM College of Science ki hanagi principal G Tomba Sharma amasung senior journalist Irengbom Aruna wangang ke National Sanitation Campaign gi sarugama oina PH Imphal East Division Khongman Gram Panchayat Basikong amadi Torwan Ketri lekai Gram Panchayat na sinduna miyam gi khongchat ama Khongman area da chakre tungda luna na lainanaba street play amasu utki Imphal Dimapur Lambida Mantri Pukridagi escort tawduna chaliba bullet gari NRL gi tanker amadi FCI gi chengpuba gari sing masing yaman bana khudung chadaba kaya mayoknare tanker amasung bullet ki tongama numit ama amaromda FCI gi atopa numit amada escort tawduna chanabagi thorang government na lokhat pinaba All Manipur Road Transport Drivers and Motor Workers Union na fundroli Gambi Enterprises Production gi nauna putokadaba film ngamlabadi Fazo haiba film asigi F Thawni Thoram ngasi Manipur Press Club ta pangthokre KS Deblana present tawa film asigi producer na special contractor TS Adoy director na KP da story amadi screenplay da AK Tensubani film asida Nanda Kumar amadi Bala amadi Kaikuna chungba miyoi kyana saruk yagadawri Yafa Thawni Thoram aduda Agriculture Minister Abdul Nasir MLA K Sarat yauna miyoi kyana saruk yake Minister Nasir na film haibasi samas amabu apabalambida purahan bangamba medium amani film gi miyoi kyana charitable trust sing semduna awa ana tarabasingda mateng panghaningi haike All Manipur Nupi Marup Moirang Area Committee ki chahi ki conference pangthokpa loinana Naran Sena Makha Committee hangdokre Tharom asida State President S Sorojini amasung Working President M Saki Susaryake Naran Sena Committee ki oina S Basanti amasung S Anita Devi bu mathang sitna President Secretary oina khankre Hauzik sanabagi pau ngasi sanabagi pauta Neroka sangafam na Manipur Police Post Club Omaitiba Piduna Mapan Suba Stel ke ani suba position da lekre All Manipur Football Association asinduna Imphal gi mapar kangjebungda khumukcham joy kisana sponsor tawduna Manipur gi masak naraba tim tara nithuna saruk yaduna chathariba Mapan Suba Stel ke ngasi sanakiba ahanba match da USA Ukraine mamangi champion Nisa Thangwe Bambu goal amasino da maitiba pikre USA Krai gi mai papagi goal adu S Sadanandana ahan bahaf ki taramatoi subam minute chanki ani subam match ki sanakibada Neroka sangafamna Manipur Police Post Club goal mari ahumda maiti bapiduna mapan suba state league ki ani suba position da lekibani Neroka sangafam gi goal sing adu S Chakrapati na goal ani chanki atopa goal ani aduna T Kornan amadi S Sanjina chanki Manipur Police ki goal sing adu M Makulung Kabui KSS Kanta amadi goal mai Gaikhangning Puna chanki Chathariba State League asida team khudimangna match tara sanakibada SSU singjamaina point kulumdoi fangduna ahanba position da laikre Neroka sangafamna point 18 fangduna amadi USA Ukraine point 19 fangduna anisuba amadi ahum subada lady Amarumda Football Club Khanglai Nako na Bulmapal Klasa Kaino amadi Nisa Thamebana point manga tare nipan amadi taramathoi fangduna league asigi khwaidagi sothaba team oide Chathariba league asigi team khudimangna sanagadaba aroiba taramathoi suba match ki oina hayang ahan background da SSU singjamai amadi M Khabamga sanagani anisuba match da Football Club Khanglai amadi Nako na Bulmapal ga sanagani
Imphal East District Football Association Sinduna Komangi SWC Ground Team Tara Nithoi Saru Yaduna Chathariba Napam Apabi Memorial Junior Football League Ngasi Sanakiba Ahanba Mesta SAYC Sebem Lekai Ayang Palina NSFC Ngarung Phungbu Goal Anisino the Mighty Pikre SAYC Sebem Lekai Ayang Paligi Goal Singadu S Nike Samadi RK Kohem Chanke Anisuba Meski Sanakibada KHVYDC Kongsai Vengna Sedo Kongbo Goal Taruk Amada Mighty Pikre Case VYDC Kongsai Veng ki goal sing adu di Swantek na goal ahom Dempu na ani amadi Joy na mazan ki Sedo Kongbagi amatangai raba goal adu Bisorjan na san ki bani ahom suba match ki sanagada ba YUVA Kergaw laktabadagi YMC Harao na walkover Lokre Imphal West District Football Association Sinduna Malongi YWC Ground Chathariba Kumato Suba El Sangita Devi Memorial First Division Football League Tournament King Asisana Kiba Ahanba Mesta YWC Malom Amadi SKYC Goal Amata Chanadana Draw Chakre Anisuba Meski Sana Kibada Ipsa Yumnam Lekaina Waba Wangoibu Goal Manga Marida Maitiba Pikre Chathariba League Asida Sagoban United na Timpumna Mataki Mangjil Thari Chathariba League Ground Ge Aruba Match Oina Group Center CRPF Langjing Amadi HNSC Haurai Biga Sanagani Atopa Match Amada Chikal Chajing Amadi KKYDA Awang Jiriga Sanagani Sri Sri Gopal Deva Mandap Bia School Chathari Batara Suba Players Trophy Kang Tournament King Asisana Kibada Nika Nilakuthi Kangkutna Salungfam Kangkutpu Panjal Kumathoi Tara Nithoi Kaptuna Maithiba Pikre Thasigi Tang Kuntrama Thoidagi November Tang Anifawa Darjeeling the Panthokodriba Classic Cash Prize Eastern India Bodybuilding Championship da Manipur gi Mahut Sinduna Saru Yagadaba Bodybuilding Team All Manipur Bodybuilding and Fitness Association na Khankre Jungmi Tami Unity and Development Committee Kairao Kendra Sports Committee Arabti na Sinduna Arabti Lilong Mapal Kangjebung du Chathariba Marisuba Kairao Kendra Unity Football Tournament King Asisana Kiba Aroba Pre-Quarter Final Match da WNYC Kairao Wangkembu AMLYC Arabti na Goal Ahum Ani Damai Tiba Piduna Quarter Final Chankre Quarter Final gi Sana Kiba Ahanba Match da AYLC Team B Arabti na Tonaldo FC Kamgaibu Goal Mari Ahum Damai Tiba Pikre Anisuba Quarter Final Match da Blue FC Lembakulna AYC Arapatibu Goal Nepal Amada Amadi Ahum Suba Match ki Sanakibada PRNC Poirong Tungbana ALYC Team B Arapatibu Goal Manga Ani Damai Tiba Piduna Semi-Final Chankre Hayang Aroiba Quarter Final Match sa AMLYC Arapati Amadi KCC Kamgaiga Sanagani Yaski Hana DYASO Oiramba Amadi Manipur Basketball Association ge Secretary Oiramba RK Sanato Mana Khangutana Lekidavda Youth Affairs and Sports Manipur ge Association of Retired Employees Members Singna Minute Ani Leptuna Awaba Fundokre Ngasi New Delhi da leba Hotel Holiday da Hockey India ge Mari Suba Congress amadi election pangtokuna Hockey Manipur ge Gyanendro Ningombabu Hockey India ge Executive Body ge member oina khalale loinana Dr. Narendra Bhatra Mustaq Ahmad Amadi Rajendra Singhbuna Hockey India gi oina chahi asidagi English ani taranipan fawbagi nauna President Secretary General Amadi Treasurer oina khankhre November gi tang manga dagi mapan fawba Bihar gi Paliputra Stadium da pangtokoriba kuntaruk shuba Sub Junior National Kabaddi Championship da saruk yanaba Manipur dagi nupa macha nupi macha kabaddi sanaroi kunmari khankhre Jahi Kudingi Leptana Chatharakpa AFC Apunba Fitness Center Nagamapal Rims Road Nasinduna Marisuba AFC Transformation Challenge Hana Manipur Film Development Corporation da Pangtokan Taramba Adu Asa Holder Oina Thasi Tangtara Tareta Pangtolagani Haina Apunba Fitness Center Gate Managing Director Yumnam Hamlet na Fundoroli Thasi Tangtara Nithogi December ki Kunfawa franchise Nipa na Saru Yaduna India da Pangtopa Indian Super League Ngasisana Kiba North East United FC na Kerala Blaster Bo goal amasino da Maitiba Pikre is United FC ge goal ado ahan bahaf ke nifumanga suba minita koke na chankibani is United FC ge team da chahi taranipa dagi kulumdoi fawbi manungda laiba Assam amadi Yumlo Naba State Meghalaya Manipur amadi Sikkim dagi sanaroi singi manungda Pritam Kumar Similan Dongel Robin Gurung Rahenes TP Ridam Tiang Milan Singa Yauri Ngasigi ba inga sai pau bizari
ICAR lamfe patagi phangba pawgi matung ina ngasigi khwaidagi saba asi degree Celsius kuma 9.9 khwaidagi ingbana degree Celsius kunni nungsite yawa ising manalgi chang ayukta chada marfudra manga nungthildana chada kumfutaro nongjugi chang millimeter 10.2 Lesla padamaro bapa mukana pizari Job card ki mingda job card gi wakal khanduna panchayat mikhal da sel yamna thada duna mai palala basing hauzik da sata ba yawre haina deputy chief minister ka khangamna phongdokre Semjin sajin da wapadagi ISTV gi project mangana pipam thokpa ising piba ngamje haina department asigi chief engineer na haikre amadi neroka sangafam Manipur police post club mai thiba piduna mapan suba state ke ani suba position da daikre masiri ISTV ni pijaba paw matas wisinjari ming ta bibu suba mukana kurumtari